Chahi Taramanga Dangai Ribi Nupi Macha Kidnap Toubada Chennaba Bihar dagi Hanslal Kumar Chahi Kunmapana Pokpa Amira Ray Ngase Guwahati Court gi Transit Remand Lauraba Matungda Air Asia gi flight amada Nungthilpung Mariga minute nifu chappa matamda Imphal Airport thungnakre Rescue operation atuda maroiba thodang laukiba Women's Police Station gi OC Inspector Gurumayum Gitanjali Devina Paumi Singh Fongdokibada Thasi ki tangmapan gi hingda nupi machama mangkre haiba complain ama lakpadage tangai fadana case asigi seriousness yengduna Imphal SP M Pradeep ke yaba lauraba tungda mobile phone location trace tawraga kidnapper singi laifam khangdoklaba matungda khonglei thuna Guwahati railway station da chatuna thiba homagi thabak chathabada nupi macha adu rescue tawbuga loinana crime asida chenariba Hanslal hariba miyoy ase sufakibane makhatana Magna crime asibu tawrambagi motive amade mahakase criminal history laiba mira khangdoknaba investigation chathaba horagani haiki register report amala date 9 da date 9 ge hinga report amala adam exam pisi mangre khotre helu report amala kana tuna ko kuda ka case amala register tawrega register taw matung jiga koina ako SP ge ya bai matung ina koina location track out tawre location track out taw matung da Guwahati da leire habagi kan thamoi badu da koi first morning da date 10 ge first morning da flight da paisalaga ma se arrest tawre duga victim jo koina rescue tar pujar ka tabe huji station yoga SP gi aya bagi matung ina keke tawbe do khana jarani my statement lawrani station yoga du makha ta ba keke lege habdu yengani do